ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯊꯣꯡ ꯍꯥꯏꯕ ꯑꯁꯤꯇꯕꯨ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯟꯖꯔꯛꯀꯗꯧꯔꯤꯕ ꯑꯁꯤꯗꯤ ꯁꯨꯡꯍꯥꯡ ꯍꯥꯡꯗꯣꯛꯇꯕꯅ ꯌꯥꯝ ꯊꯤꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯑꯔꯣꯟ ꯑꯊꯨꯝꯅ ꯄꯤꯛ ꯊꯜꯂꯕ ꯊꯣꯡ ꯑꯍꯨꯝꯅꯤ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯗꯒꯤ ꯆꯍꯤ 100 ꯍꯦꯜꯂꯕꯁꯤ ꯐꯥꯎꯗ ꯑꯃꯨꯛꯇ ꯍꯥꯡꯗ꯭ꯔꯤꯕꯗꯨꯒꯨꯝꯕ ꯑꯉꯛꯄ ꯊꯣꯡ ꯌꯥꯎꯔꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛ ꯂꯥꯡꯇꯛꯅꯕꯅ ꯑꯣꯔꯣꯔꯣ ꯄꯥꯊꯣꯛꯄꯤꯔꯝꯃꯅꯤ ꯋꯥꯀꯣꯏ ꯁꯨꯔꯣꯏꯁꯤ ꯍꯦꯛꯇ ꯍꯧꯖꯤꯟꯁꯤ ꯊꯣꯡ ꯑꯍꯨꯝꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯃꯔꯝ ꯈꯪꯃꯤꯟꯅꯔꯁꯤ Number 1 Sri Padmanabha Swami Laishangi Taruksuba Thong ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯃꯜ ꯇꯥꯡꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯁꯪ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯀꯦꯔꯂꯥꯗ ꯂꯩꯕ ꯁ꯭ꯔꯤ ꯄद्ꯃꯅꯥꯚ ꯁ꯭ꯋꯥꯃꯤꯒꯤ ꯂꯥꯏꯁꯪ ꯑꯁꯤꯅꯤ ꯃꯁꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯏꯁꯣꯔ ꯕꯤꯁꯅꯨꯒꯤꯗꯃꯛꯇ ꯁꯅꯥ ꯆꯕꯥꯛ ꯆꯕꯥꯛ ꯅꯞꯇꯨꯅ 16th ꯁꯦꯟꯆꯨꯔꯤꯗ ꯁꯥꯈꯤꯕꯅꯤ ꯂꯥꯏꯁꯪꯁꯤꯒꯤ ꯐꯛꯂꯥꯡꯁꯤꯡꯗ ꯇ꯭ꯔꯥꯕꯟꯀꯣꯒꯤ ꯅꯤꯡꯊꯧꯔꯦꯜꯁꯤꯡꯅ ꯃꯣꯏꯒꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯁꯤꯡꯁꯨ ꯂꯣꯠꯁꯤꯜꯂꯝꯈꯤ ꯍꯥꯏꯅ ꯊꯥꯖꯅꯩ 2011ꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯂꯥꯏꯁꯪꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯆꯦꯛ ꯇꯧꯊꯣꯛꯅꯕ ꯔꯥꯏ ꯑꯃ ꯇꯥꯔꯛꯈꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯔꯥꯏ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯃꯨꯅꯤ ꯔꯤꯁꯤ ꯀꯌꯥꯅ ꯌꯥꯝ ꯀꯟꯅ ꯋꯥꯔꯅꯤꯡ ꯇꯧꯈꯤ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯊꯣꯡ ꯍꯥꯡꯒꯅꯨ ꯃꯗꯨꯅ ꯕꯤꯁꯅꯨꯗ ꯂꯪꯖꯕ ꯑꯣꯏꯅ ꯊꯣꯛ ꯆꯩꯕꯤ ꯆꯩꯊꯦꯡ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯔꯝꯗꯤ ꯄꯟꯕ ꯌꯥꯏ ꯀꯥ 6 ꯂꯩꯕ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯊꯣꯡ ꯑꯃ 1931ꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯡꯒꯦ ꯇꯧꯔꯨꯕꯗ ꯂꯤꯟ ꯈꯥꯔꯧ ꯆꯕꯨꯟ ꯑꯃ ꯊꯣꯔꯛꯈꯤ ꯍꯥꯏꯅꯕꯗꯨꯒꯨꯝꯕ ꯋꯥꯁꯨ ꯂꯩꯈ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯀꯌꯥꯒꯤ ꯑꯀꯟꯕ ꯄ꯭ꯔꯣꯇꯦꯁ ꯃꯔꯛꯇ ꯂꯥꯏꯁꯪꯁꯤꯒꯤ ꯀꯥ 6 ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥ 5ꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯆꯦꯛ ꯇꯧꯈꯤ ꯃꯔꯛ ꯊꯠꯅ ꯀꯥꯟꯅꯕ ꯑꯦꯗ ꯑꯃꯗꯪ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯅꯧꯕ ꯃꯈꯜꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯣꯝꯒꯤ ꯂꯩꯅꯕ ꯌꯨꯝ ꯑꯃꯗꯤ ꯀꯃꯔꯁꯤꯌꯦꯜ ꯕꯤꯜꯗꯤꯡꯁꯤꯡꯕꯨ ꯁꯦꯜ ꯏꯆꯪ ꯆꯪꯍꯟꯗ ꯂꯝ ꯑꯁꯤꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯀꯟꯁꯜꯇꯦꯟꯠ ꯑꯃꯗꯤ ꯑꯥꯔꯀꯤꯇꯦꯛꯁꯤꯡꯅ ꯃꯇꯝꯁꯨ ꯏꯆꯪ ꯆꯪꯍꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯑꯃꯗꯤ ꯃꯇꯝꯒ ꯆꯨꯅꯔꯕ ꯂꯥꯏꯠ ꯒꯦꯁ ꯁ꯭ꯇꯤꯜ ꯐ꯭ꯔꯦꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯥꯏꯇꯦꯛ ꯏꯟꯐ꯭ꯔꯥꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯂꯥꯏꯠ ꯒꯦꯁ ꯁ꯭ꯇꯤꯜ ꯐ꯭ꯔꯦꯃꯤꯡ ꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯍꯣꯡꯕꯤꯅꯤꯡꯕ ꯇꯥꯔꯒꯁꯨ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯃꯠꯇ ꯀꯥꯏꯍꯟꯗꯅ ꯑꯅꯧꯕ ꯌꯨꯝꯐꯝ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯔꯤꯀꯟꯁꯇ꯭ꯔꯛ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯂꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯗ꯭ꯔꯥꯏꯇꯦꯛ ꯏꯟꯐ꯭ꯔꯥ ꯇꯣꯜ ꯐ꯭ꯔꯤ ꯅꯝꯕꯔ 180089118990 Your project, our expertise. Let's build together. Drytech Infragi YouTube channel links su description da hapsaramge subscribe tausinbiyu. Ka 5 adudagi makhoi na kari kari phangki sanagi suri tampha diamond sanagi luhub sanagi samu sanagi murti sing sale oin onthokpada US dollar trillion amagi chang oigidabadumba lan phangki hojik laktoriba wahangdi Supreme Court ki raidagi ka 6 sigi manungda ka 5 gi thongdi hangdokkhraga kari manunggi 6 suba ka sigi thongdi hangdoktana sum hundoklamlibano haiba asini sigi hangdoklamdraba ka sigi maming Bharatakon Kalara or Jambarbi haina khangnai sigi thongsidi ngasisu Hindu dharma chatpa kanamtana hangba pamdri akita jungba phaunari dharmagi luchingba amadi mahapurusingnasu sigi thongsimadi kedongda songang hangdanaba yam akanba warning tawri moina hai karigumba sigi thongsi hangba targadi amukta nangkhidriba akiba phangbada sa soidana tagani sigi thongsi safana hangnaba lambi amakhak lei madudi Hindu purohit natraga maharishi amana garuda mantra sonduna dharma karma gya ja puja tawra matungda sigi thongsi safely hangba yagani hairi adubu problem di sigi garuda mantra si sonba hiba ngasidi kanasu hingdre hairi mantra khangdabgi wasika natana atopa thong manga du hangkibu kiladusu maram cha chada heart attack tawraga sikibana sigi thongsi hangba tananabai maram amasu oikibani aduna sigi thongsing asisu londuna dumak leiri andhabiswas lomda singslaroisi migi dharmagi wani respect kaiboina thokani number 2 American president gi nuclear bunker gi thong kariguma nuclear gi lanjau ama thokpa matamda American president amadi magi top spicing kadai da lotkani haiba adom hana khangbibra White House ki leikha da leriba lenung lambel tunnel system asigi manungda changduna lotkani haina khanbiba soidana yaubiromgani adubu
madu lali. Lenung lambelas di sudnagi ngaki thedok thejintagi wani. Kadigumba nuclear gi lanjau ama thokpa taragadi American President Virginia da leiba ching amada lakani. Chingsida arunba bunker ama leiribasi masi Englishing anigi mamangna saramba oiragasu masi lei haibasi miyamnadi khangnada matam yam sangna lakpani. 2015 da Department of Homeland Security gi miyoi amana lik oirakpadagi sigumba mafam ama leire haibasi miyamda sabak phaktorakhibani. Sel bora bora hijinduna sarakhiba sigi arunba bunker sigi mathausi khanglak lakpa akanmu khudong thiba disaster amatagi matamda US lengakna makhata na leibak sasan chathaba yanaba semba bunker ni isam samna chiraba matamgi White House amadi Washington gi mohni hairasu yai. Nuclear lan khaki wanatana sundranggi nungjaw achauba ma taslakpa matam jwar sathina kanna haba matam yam tamthina kanma nunglei nungsit sitpa matamda su American President amadi magi top spying sigi chingthakta leiba bunker sigi thong hangdoktuna jansilakani sigi manungda lotkani atai matamdadi sigi bunker sigi thongsu thingdunata leiribani mafam se khoina mapandagi hek ubada helicopter tafam helipad ama ugani adai electronic amata yakidra matamda su President makhata na ipau phonaba yanaba haiduna antenna khara khinbasu ugani masi khara sinatana bunker sigi manungda kari kari leiri haibadi Praja kanana su khangde bunker sigi thong ayamba matamda lolagat leiri masi lonbas na su yam hena phai maramdi masina bo hanglagadi karino achawa tamthiba khatana amadi thokle takadoribani. Number 3 Taj Mahal gi loliba thongsing. Taj Mahal malimgi sega kaina phawraba romantic building amani. Shah Jahan amasi 1631 dagi saba hurkhibani kanagdamak magi khwaidai nungsijabi ahumsubi nupi Mumtaz Mahal gidamak ningsing khubam oina mangpham oina malimgi angakpasingi manung chanduna tala aba Taj Mahal tarai shakhiba nate samu lising ama sinmi lising kunna chahi kunchangna sarkhibani aseng manungsibagi khudam ama oibadana Taj Mahal angakpa mafam masudum adum oira leiri masda kanasu changba yabagi ayaba pidaba ka kya thong lolaga leiri. Shah Jahan gi matamdagi karigidamak ka singasigi thong karigidamak jejet thingjinduna sum thamaklibano haibagi theory khara lei. Researchers khara na sumna haimadudi thingjiliba ka singasi masi marble na sabane karigumba masi carbon dioxide exposum toragadi calcium carbonate olaktuna marble asi chakharkani kintharakani haibagi ka singasi thong jejet thingjinduna sum thamakpani asini. Atopa theory amana haribana Shah Jahan gi nungsijabi Mumtaz Mahal asi masi Taj Mahal sigi manungda direct phummi magi hakchang asisu lenungi kamada ningthina liduna thamli haina theory sigi supporters singna thajari. Thong sing asi thingjilibagi nakai singba wadi karambana oidori.